Akasbani Imphal Moirangthem Ibehaibi Pau Pajari Ahanbada Maruiba Pau Rashtrapati Draupadi Murmu Nominini Manipur Khongchata ngasi Imphal da thunglaragani Rashtrapati na tongan project kharagina sangagani kharagina jatra hungani Security apunba kangpu amanati kolen check post da achat awuksing check tawbada mioi ama yamnaba draka konana phare Kendra Sarkar na hairi silp dedi taurangna leibak asida leiriba nupi entrepreneur kayagi senmilon phagatlanbada chauna mateng pangli amasung Pradhan Mantri na hairi Bharat amasung Italy na lalon itik amadi terrorism thengnabada punna thabak tawminaduna warep lawkhre Rashtrapati Draupadi Murmu numit inigi Manipur Khongchata ngasi numit yung matung Imphal da thunglaragani Rashtrapati na Imphal da leiringai da itihasik oiraba Imphal gi mapal kangjebung da sagol kangje gi exhibition match yengani masigi tungda mahak na Manipur gi irang na maram oiduna lanjena raktuna leiriba internally displaced persons singa lok baban da wari sanagani Nimidang wadam da Imphal gi Palace compound da leiba City Convention Center da pangthokpa thauram amada Rashtrapati na tongan ba project sing kharagina sangagani kharagina jatra hungani Rashtrapati na thauram aduda Rajya si miyam da wangangani City Convention Center da pangthokadaba thauram Akasbani Imphal na live tawduna sandokani Imphal da hing ama yarek laba matung Rashtrapati Murmu na hayeng pangthokadoriba marfu taruk suba nupi lal thauram da saruk yaduna Imphal gi nupi lal complex da leikidraba ima singi mafamda lei katkani Tungda Imphal gi Palace compound da leiba Shri Govindaji Mandir da chatuna lai khurungani masigi matungda helicopter na Rashtrapati Senapati chatkigani Rashtrapati na mafam aduda internally displaced persons singa unaduna wari sanagani tungda Senapati multi purpose hall da pangthokpa miyamgi oiba thoramda saruk yagani Rashtrapati Draupadi Murmu na Bharat ki 15 suba Rashtrapati hek oirakpadagi Manipur gi khongchat asi hadakki asina ahanbani Rashtrapati gi Manipur khongchat ki yenglaga Imphal gi maru oiba lambi sing hojang saba amadi ake amogi thabak sing paikhatli masigi mathakta section thaurangi thabaksu kankhatle maru oina thauram pangthokpham sing Imphal gi mapal kangjebung amasung City Convention Center gi akoibada section thaurang kankhatle amaromda Rashtrapati gi Manipur khongchat asibu yaningda bu phongdoktuna ngasi korkom amasung NRFM na boycott tawbaga loinana total shutdown laukthokhrabani athingba leiringai manungda tangai phadaba thabak thoram singi oinadi komthokani hairi Security gi apunba kangbu amanati kholen check post da asat awoksing check tawbada mioi ama yamlaba drakka konana ngarang phare police ki pauna hai pharba mioi adu Bishnupur jila gi kokta dagini mioi aduna gram sama marpudar taruk lumba drak ki polam sing adu tongan ba sapon kep manga da losinduna purambani mioi adu dagi Delhi gi registration number oiba gari ama yauna phagatle mahaki mathakta Senapati police station da case ama lokhatpaga loinana court anumit tareni police custody remand pikre Kuntaruk suba Hornbill Festival ngarang Kohima ki Kisama da leba Naga Heritage Village loisinkre thoramdu da wangangbada upa mukhyamantri PR Jeliang hai Hornbill Festival asi chumnagi kumai amanate masidi Rajya sigi phajaraba tongan ba saktam ching malem da uthoknaba phida amani tabiriba pawasi Akasbani Imphal dagini Kendra ki textile mati nilam sami round hairi sarkar na hogdokiba silpdedi thaurangna leibak asida leiriba nupi entrepreneur kaya ki semilon phagatlanbada chauna mateng pangli mang hai haujik phawda silpdedi singi sentok asi lupa lak manga dagi hena lak pangamle Pawmi singda wangang bada mantri na hai sarkar na paikhaliba yai pathaurang asina khutsa hairaba nupi singi sel thungi phim phagatlanbadagi chauraba phambak amani Ministry gi makai da ki su khutsa hairaba nupi lup kaya ka khusamnana Financial National Handicraft Development Program gi makhada training na chingba kaya amasu pibagi thabak chathari Italy gi Upa Pradhan Mantri amasung mapan thauram mantri Antonio Tajani ga Pradhan Mantri Narendra Modi ga ngarang New Delhi da unakhre Pradhan Mantri Narendra Modi na hai Bharat amasung Italy gi marup mapang oiba asi hena kankhalakli masina laibak ani amasung malem da hena kanaba piri Siri Modi na hai Bharat amasung Italy lebak anina khosamnaduna lalon itik thijin humjinba ngaksel lambi thong yauna tongan bihiram kaya da punna thabak paikhat minanaba sengkiba Italy India Joint Strategic Action Plan lising ani kunmanga lising ani kunmapan mapung phana chanahnaba akanba thabak laukhali masimak lebak ani oiba achoba mai pakpa amani hainasu lori
A special intensive revision pangthokliba Rajya amasung Union Territory 12 Chief Electoral Officer singda Election Commission of India na booth level agent singda booth ki oiba electoral listing phanganaba khangankre. Commission hai Rajya amasung Union Territory 12 booth level officer lak mangaromna booth ki oiba mifamsing pangthokani. Masigi matakta booth level agent lak 12 henbagi oinasu mifamsing pangthokani. Commission na hai draft electoral Ponglaba matung listing asi CEO amasung District Election Officer singi website ta upload tawgani. Kendragi Haksel amasung Yaipayumbal Mantri JP Nadana Gujarat tagi lakpa sangsat ki miyuchinga ngarang New Delhi da PB Mukta Bharat ka mari lenana thabok thorong kaya paikhatnabagi matangda wapung kaya khanakre. Yaipayumbal Mantri JP Nadana hai sarkar na paikhatlagliba khongthang asida miyana bongphana saruk yaba hiram asigi matangda mipum tingna khanganba amadi makhatana kupna yengchenbangi tangai phadaba lei. New Delhi da pangthokiba mifam amada MP sing yauna TB Mukta Bharat ki khongjang asi hena mapanggal kangkathanaba khongthang sing lokhatnaba wasak lominakhi. Bharat ki hanagi Rashtrapati Pranab Mukherjee mapo komon numita lebak asina ngasi luchingba sigi mafamda ikai khumnaba uli. Griha Mantri Amit Shah na luchingba sigi mafamda Shraddhanjali katli. Social media da thagalakpa post amada si sana hai luchingba asina miyamgi damak kathokpaga loinana lauramba thaudang kaya singthabagi loiba nairoi. Mangna hai luchingba asina Rashtrapati oiringai matamda Bharat ki Sangvidhanbu mayak sengna khangbaga loinana thabak thorong kaya mai pakna pangthoklamki. Masigi mathakta mahaki punsirol amadi thabak thorong kaya asina Ganatantra chatpa leibak singda pungning thawatngai oiba masak ama oiri. Lising among samapun mudrama thoigi lanphamda Punjab ki Firozpurda leiba Raja Moirangthem post amuk hanna khudum channaba hotnabada thawai thakiba BSF ki Assistant Commandant Mahabir Chakra Awardee Ram Krishan Wadwa amadi mahaka loinaba lanmi nipan gi mafamda ngasi lebak asina ikai khumnaba utli. Makhoi nipan gi manungda BSF Personnel Nida Sena Medal amadi Gallantry Award PK. Numit asi BSF na Raja Moirangthem de haina palan tawri. Sahi khudingi palan tawduna lakpagum sahi asigi oinasu Raja Moirangthem Border Outpost ngasi thoram asi pangthokani. Bande Mataram na sahi sama yakai surupagi komon thoram Raj Bhavanda ngasi khanaduna losilagani. Kendragi Mantri amasung Sabhagi luchingba JP Nadana hiram asigi matangda wa ngangani. Masigi matungda Rajya Sabhana election reforms ki matangda khana nainagani. Indian Institute of Mass Communication Kendragi Information amasung Broadcasting Mantralayga puna khusamnaduna Guwahati da ngarang Regional Community Radio Sammelan is pangthokre. Numit ini chathagadaba Sammelan asi Bharat Community Radio na sahi kun surakpa haiba hiramda pangthokpani. Sri Lanka ki kaisum sangda leramba Bharat ki ngami kuntra humdai thadorakre. Sri Lanka ki kaisum sangda leramba ngami sing adu Nagapatinam Maila Dutarai Kotai Patinam amasung Rameswaram dagini makhoi November 3 Sri Lanka ki lanmi sing na phakibani. Ngami sing adu Bharat ki passport paidabana maram oiraga Indian Embassy ki maikeidagi khudak ki oiba certificate sing saduna Bharat ta puraknaba thaurang tawkhibani. Nupagi anisuba T20 cricket ngasi Bharat amasung South Africa sanaragani match asi ngasi numidang pung 3 taba matamda New Chandigarh da sanagani. Aroibada maruiba pau amo. Rashtrapati Draupadi Murmu numit inigi Manipur khongchata ngasi Imphal da thunglaragani. Rashtrapati na tongan ba projecting kharagina sangagani kharagina jatra hungani. Security apunba kangbu amanati kolen check post ta sat awoksing check tawda miyoi ama yamna drakka konana phare. Kendra sarkar na hari self dedi thorangna leibak asida leiriba nupi entrepreneur kaya gi senmilon phagatlanbada chauna mateng pangli amasung Pradhan Mantri hari Bharat amasung Italy na lalon itik amadi terrorism thengnabada punna thabak tawminaduna warep lokre. Pauloi jare.